अखोना लाक्चरिबा हौकिबा जुलाई की तांग कुनगा माथोइदगी कक्चिंग म्युनिसिपल काउंसिल की मखादा इंगेज तौदुना थबक सूरिबा सैनिटरी वर्कर्सिंगना थबक लेपखिबदगी कक्चिंग बाजार मनुंग असिदा हौजी हौजी ओइरक्लिबा फत्ता हौदिना चाइरक्पगी फिबम मसिगी मतांगदा कक्चिंग बाजार मनुंग असिदा पोफम फमलिबा इमाइबेलसिंगना करी फाउरिबगे करी मायोंगनरिबगे अदु मसि कोंगनबा मरी लेनबा अथॉरिटी कक्चिंग म्युनिसिपल काउंसिल डिस्ट्रिक्ट एडमिनिस्ट्रेशन की साइड अमदी लोकल एमएलए दगी कई कई तौहनिंगबगे हाइबदु कक्चिंग इमाइबेलसिंग असिदगी अखोय उनदुना मियामगी ओइबा पाउदम अमा मियेंग तामिनसि कनोने कक्चिंग कैथेनजिनाने मोलेदा हाइदि हाना लुयेदा हारि मा अखोयसि नुंगाइना मयामदा अखोय प्राइज फंगरेबा हौजिना कक्चिंग कैथेनजिदा नुंगाइतबा करिगिनोबा अखोयना मोइना फतबा लथोइसिना लथोक्तना सुम पैसलगा थम्मिसिबु मची मचीदा हौजिकी कोरोना मतंगो ओइरे हौजिक नाबसु हेंजलानी असि अखोय बाजारसे कारगनो हाइरिदा काउ हाइरिब्रा असि मयामना औतंगे अवांगबा हाइदि लेइबा मंत्री मंडोम मखैसिनाने खरा असी छि लथोपियो लथोक्तबा तारदी बाजारगी नुपी मखैसे अखोय कारगनो हाइब्रा युम युमदा लैवा हाइब्रा मसी मयामदा अखोयना हाइजरिसे असिदि कैना अखोयना सार होय मयामना अखोय करी नुंगाइतबै नो मोइना अखोय छिदा पैजला थम्बिरिसिबो अखोय छि याम नुंगाइजदे मची मची पैरगा सुरोंग मथक्ता पैरे अदगी मयामदुगी फता हौजिदे मखादा पाइदरे अखोय करी दौ हाइमनो मासी अखोयदि याम थुना लथोन म पामी हयेंग मक्ता नुमित्ता नतर सुंग असि मक्सिदा थोपदि अखोय याम पामजै या हाइदना मी मथि जुगले बोन देन गंगांगी न फबने अमो पैजिलिसि अखोय थुना हौजि अखोयगी बाजार की चंगकफम मचिन असिदा अखोय फता हौजि अमोरा काय मयाम अमा पैसिंदुना अखोय मी चथोक चसिन यादना लेरे अदगी अखोयगी मसिना लैना मयाम अमा अंदोलकसु याबगी फिबमदा लै कक्चिंग कैथेल मनुंग असिदा फंब यारोय हाइबगी कमेन अमा इमाना पिबिरे अदु तैमगी ओइनदि असिगे फता हौजि पैसिलगा लैरिबै मतांग असिदा कोई पैसा थिरोखिदब्रा नत्रगा असि करिगिदमक्ता लौथोक्त्रिबनो कनाना लौथोक्त्रिबनो अदै लौथोनिंबगी मतांगदा करी मोत पिबिनि अखोय प्रजा मयाम पे बाजारदा फमिबाय इमाई बेंसिंची पैसा थिदब केमता लेजदे असि कई मरंगिनो अखोयजु खंगदे अखोयना हाइबदे अखोय याम नुंगाइजदे सि लौथोनिंगी अखोय याम नुंगाइते अखोय नोंमै चरा तालागा साजब अखोयदा सुमाइना फताउदि मयाम अमा तौसिंबिरकपसि अना एक थोलकनी अदेगी अखोय फमबदसु याम नुंगाइते मनम महा मयाम अमा चेली यामना तुना लौथोनिंगी लेमगी मोते हाइजो हाइरगदि सुमाइना हाइजनिंगी खरा तुना लौथोनबिउ मयाम यारगदि असि मोइगी अमा ओइरो मयाम अमा लेबसिंदो यासिनबो पुबिरो बाजार खुदा वाबा पिबिगनु सुमाइना हाइजरबा कक्चिंग बाजार मनुंग असिदा पोफम फमिबा पाइदगी अहल ओइरबा अबोक असिना हौजि हौजि अखोय अमोट अकाय मयाम अमा पैसिंदुना लेबा प्रॉब्लम मयाम अमा थोलकपसिंग मतांगदा अबोक की ओइबा करी वखलो लेबगे हाइबदु कोई मयाम मियेंग तामिनसि अबोक करी हाइगे छुपा मक्वाम दे अखोय चाइ फना यामे कचेंग कारिसे असुमाइना थुनाम बा पाइबसे उबा थेंना दने अदुन या कोइ नंगना साने मयाम खन्नबनेबा तौं कमसना आइदा अंतंग लाउरखिना अदुगा खनजरे अदु मयाम सि संगत लौथोनिंगबा अखोय प्रजा पुनमसु मियेंग तामिनबा निसिंजरे अखोय बाजारगी नुपी सिंगजि लोइ हातोके हाइबगी वाखन माले मसि तौसे सरकारना तौसे हुजोजिक पालिबा सरकार सिंगसिना मसि म्युनिसिपालिटी नत्रगा डीसीना नत्रगा म्युनिसिपालिटी की बाजार बोर्ड खंगे कनाना खंगे अथुबा मतमदा सि लौथोकपिद्रबा सन लौखलनी हाइना कोइना मयामना लेपनै सिगी फता हौदी मयामसे असि करिगुम्बा ngasi hayengsida लौथोकपिद्रबदी अखोय कोयला सोरोकदा थांदोकपनी खंगे नुपी मयाम पुल्लगा अदगी तुरिंदा थादबनी खंगे नालादा हुंदोकपनी खंगे नत्रगा कैथेन बाजार मनुंगसिदा पुराप चाइखायरगा थम्मी खंगे सिबै सिबा बाजार पुनमकचे लोइ सिनबा पुलप तौबा ताबा अदुना यानिखै अथुबा मतमदा म्युनिसिपालिटी खंगे बाजार बोर्ड खंगे अदगी हुजिक पालिबा सरकारगी म्युनिसिपालिटी सरकार सिंगसिना येंछनबिरगा अथुबा मतमदा लौथोकपियु हाइना अखोयना कंप्लेन तौजरी सैनिटरी वर्कर्सिंगना अखोय थबक लेपखिबसि ngasiga थाना नुमित 10 सुरगले असिगुम्बा नुमित 10 असिदा अखोय कक्चिंग कैथेलगी इमासिंगना नमथिबा अदगी अमोट अकाय मरक असिदा yang wana khani habasi maibel kyan undum rai aduba hojik phawbada कक्चिंग कैथेल अपुनबा इमा लुकना तुमिन्ना इलेक्शन बगुम तौरी मसी अखोय कक्चिंग कैथेल असिदा फमिबै अमोर अकाइसिंग लौथोक्तना लैरिबासि असुम लैरसु यारे हारिब्रा नत्रगा मसिदा
ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯒꯤ ꯕꯖꯥꯔ ꯀꯛꯆꯤꯡ ꯀꯩꯊꯦꯜ ꯑꯄꯨꯟꯕ ꯏꯃꯥ ꯂꯨꯞꯀꯤ ꯑꯣꯏꯅ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯊꯧꯔꯥꯡ ꯂꯩꯕꯒꯦ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯃꯗꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯅꯤꯃꯛꯄꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯕ ꯑꯣꯏꯅ ꯋꯥꯔꯗ ꯅꯝꯕꯔ 12 ꯑꯩꯈꯣꯏ ꯀꯛꯆꯤꯡꯗ ꯂꯩꯔꯤꯁꯤ ꯋꯥꯔꯗ 12ꯅꯤꯀꯣ 12ꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯀꯛꯆꯤꯡ ꯀꯩꯊꯦꯜꯗ ꯐꯝꯃꯤꯕꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯌꯥꯎꯗꯕꯒꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯑꯒ ꯅꯥꯅꯤꯡꯉ ꯅꯥꯖꯅꯤ ꯁꯤꯅꯤꯡꯉ ꯁꯤꯖꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏꯅ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯎꯠꯂꯤ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄ꯭ꯔꯥꯏꯖ ꯑꯃ 2018ꯗ ꯄ꯭ꯔꯥꯏꯖ ꯐꯪꯕ ꯃꯇꯝꯗꯗꯤ ꯃꯣꯏ ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯏ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯤ ꯄꯨꯕꯤꯔꯛꯏꯗꯨ ꯈꯜꯂꯒ ꯑꯗꯨ ꯉꯁꯤ ꯋꯥꯀꯔꯁꯤꯡꯁꯦ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯀꯔꯤ ꯂꯩꯒꯦ ꯀꯔꯝ ꯇꯧꯒꯦ ꯏꯃꯥꯁꯤꯡ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯒꯦ ꯅꯝꯊꯤꯔꯤꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤ ꯌꯦꯡꯕꯤꯔꯕ ꯅꯣꯡꯃꯇ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯍꯨꯜꯁꯤꯡꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯩꯁꯤꯡꯂꯕ ꯃꯌꯥꯝ ꯑꯃ ꯊꯥꯗꯅ ꯎꯅꯍꯜꯂꯨꯏ MLA ꯎꯅꯔꯨꯔꯦ ꯉꯁꯤ DC ꯎꯅꯅꯤ ꯍꯥꯏ ꯁꯤꯗ ꯀꯔꯤ ꯗꯤꯁꯤꯖꯟ ꯂꯥꯛꯀꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯄꯨꯊꯣꯛꯑꯒ ꯍꯧꯖꯤꯛꯇꯤ ꯌꯥꯔꯛꯇ꯭ꯔꯕ ꯇꯥꯔꯗꯤ ꯅꯨꯄꯤ ꯂꯥꯛꯄ ꯇꯥꯕꯅꯤ ꯊꯨꯅꯥꯝꯕꯈꯩꯁꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯕꯅꯤ ꯊꯨꯅꯥꯝꯕꯈꯩꯁꯦ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯃꯦꯟ ꯔꯣꯗꯇ ꯑꯣꯏꯅ ꯊꯝꯃꯁꯦꯅ ꯀꯩꯒꯤꯅꯣꯗꯤ ꯃꯣꯏꯁꯤꯡꯁꯤꯗ ꯏꯃꯥꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯝꯊꯤꯅ ꯐꯝꯃꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯈꯪꯉꯅꯤ ꯃꯈꯣꯏꯁꯦ ꯏꯈꯪ ꯈꯪꯗꯕꯒꯨꯝ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯧꯖꯤꯛ ꯈꯨꯗꯛꯃꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯀꯩꯊꯦꯜ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯊꯨꯅꯥꯝꯕꯁꯤꯡꯁꯦ ꯂꯧꯊꯣꯛꯄꯤꯗꯕ ꯇꯥꯔꯕ ꯑꯩꯈꯣꯏꯁꯨ MLA ꯈꯪꯗꯦ ꯆꯤꯌꯔꯄꯔꯁꯟ ꯈꯪꯗꯦ ꯃꯦꯝꯕꯔꯁꯤꯡ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕ ꯁꯛꯇꯤꯗ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅꯦ ꯃꯃꯥ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯔꯛꯄ ꯃꯇꯝꯗ ꯋꯥꯔꯧꯅꯒꯨꯝꯁꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯇꯧꯔꯛꯑꯅꯤ ꯑꯁꯤꯈꯛ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯕꯖꯥꯔ ꯃꯅꯨꯡ ꯑꯁꯤꯗ ꯁꯦꯅꯤꯇꯔꯤ ꯋꯥꯀꯔꯁꯤꯡ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 22ꯗ ꯊꯕꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯛꯆꯤꯡ ꯕꯖꯥꯔ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯐꯝ ꯌꯥꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ 2018ꯗ ꯀꯛꯆꯤꯡ ꯑꯁꯤ ꯁꯥꯎꯠ ꯁꯨꯔꯕꯦꯛꯁꯟꯗ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯃꯐꯝꯁꯤ ꯇꯥꯈꯤꯕꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯒꯤ ꯃꯣꯠ ꯑꯃꯇꯪ ꯄꯤꯅꯕ ꯍꯧꯖꯤꯛ ꯀꯛꯆꯤꯡꯁꯤꯗ ꯐꯠꯇ ꯍꯥꯎꯊꯤ ꯆꯥꯏꯔꯤꯁꯤ ꯃꯌꯥꯝꯅ ꯎꯕꯤꯔꯦ ꯁꯤ ꯑꯝꯇꯪ ꯑꯊꯨꯕꯗ ꯑꯩꯈꯣꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅꯦ DC ꯄꯥꯜꯂꯤꯕꯅꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯂꯩꯔꯤꯕꯅꯤ ꯑꯗꯒꯤ MLA ꯂꯩꯔꯤꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯄꯩꯁꯥ ꯈꯥꯏꯕꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯑꯗꯨꯅ ꯑꯊꯨꯕꯗ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯇꯧꯕꯤꯗꯅ ꯑꯝꯇꯪ ꯁꯦꯡꯗꯣꯛꯄꯤꯅꯕ ꯇꯧꯕꯤꯌꯨ ꯃꯁꯤ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯄꯩꯁꯥ ꯑꯗꯨꯝ ꯄꯤꯅꯉꯥꯏꯁꯨ ꯔꯦꯗꯤ ꯇꯧꯔ ꯂꯩꯕꯅꯤना ꯃꯁꯤꯗ ꯁꯦꯂꯔꯤꯗꯨ ꯑꯦꯀꯥꯎꯟꯗ ꯊꯤꯡꯉꯤ ꯌꯦꯟꯅꯕꯒꯤ ꯃꯍꯨꯠꯇ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯔꯕꯁꯨ ꯀꯦꯁꯇ ꯑꯣꯏꯅ ꯄꯤꯔꯁꯨ ꯄꯤꯔꯒ ꯍꯧꯖꯤꯛ ꯁꯦꯅꯦꯇ ꯇꯦꯝꯄꯣꯔꯔꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯕꯤꯔꯛꯅꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯑꯃꯗꯤ DC ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯑꯅꯤꯗ ꯑꯩ ꯈꯨꯠ ꯅꯣꯟꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯕꯖꯥꯔ ꯐꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯦ ꯕꯖꯥꯔ ꯃꯅꯨꯡ ꯑꯁꯤꯗ ꯃꯌꯥꯝꯁꯤ ꯃꯥꯟꯅꯔꯒ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯦꯅꯒ ꯈꯟꯕ ꯂꯩꯕ꯭ꯔꯥ ꯑꯗꯒꯤ ꯀꯔꯝꯕ ꯋꯥꯐꯝ ꯂꯩꯕꯤꯒꯦ ꯏꯁꯇ꯭ꯔꯥꯏꯛꯀꯤ ꯋꯥꯐꯝꯃꯛꯇꯤ ꯑꯩꯒꯤ ꯃꯣꯠꯅꯗꯤ ꯂꯩꯖꯗꯦ ꯑꯗꯨꯁꯨ ꯐꯠꯇ ꯍꯥꯎꯊꯤ ꯄꯩꯁꯤꯜꯂꯒ ꯐꯠꯇ ꯍꯥꯎꯊꯤ ꯃꯅꯝ ꯃꯌꯥꯝ ꯄꯨꯝꯊꯔꯛꯄꯩ ꯃꯅꯝ ꯃꯌꯥꯝꯁꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯛꯀꯗꯕ ꯂꯩꯕꯅꯤꯅ ꯃꯁꯤ ꯑꯃꯣꯠꯄ ꯀꯨꯏꯅ ꯄꯩꯁꯤꯟꯕꯁꯤꯗꯤ ꯄꯥꯝꯖꯗꯦ ꯌꯥꯔꯦ ꯍꯥꯞꯄꯉꯥꯏ ꯀꯅꯥꯅꯣ ꯉꯥꯡꯍꯜꯂꯣ